Egypt ki Pyramid of Giza asidagi chaurakna 200 km muk chatlaga Red Sea asigi manakta mafam amakak lei. Mafam asibu Wadi Aljar hairaga khangnei. Mafam asi yengbada mafam asigi maikai khudingmak limestone nungleingoi ngaktani. Adubu mafam asida secret spot kaya amasu leiri. Hairiba secret spot sing asida ngasidagina sahi lising mari ka chongagi mamangdagi aron baras kaya ama lotuna thamlamki. Marup mayam ngasidi mayamgidamakta Egypt ki Pyramid of Giza ga mari leinaba anova video ama puduna laksari. Video sibu loyo fawi minasi. Egypt ki Pyramid amadi Egypt ki mafam kaya amada ngasi fawbada kana amatana solve tawba ngamdriba angak mystery kaya ama leiribani. Ngasi fawbada Egypt tagi punna pyramid 118 hena discover tawkrabani. Hairiba pyramid sing asigi manungdagi khwaidagi chawba pyramid ni haina launariba pyramid asi Egypt ki Cairo hairiba city asida leiriba pyramid asini. 480 feet wangba pyramid asi matamadugi ningthau King Khufu na sarambani haina thajane. Aduga achawba pyramid asiga thangnana leiriba 450 feet wangba pyramid asina King Khufu gi macha King Khafre gi matamda saramkhibani. Pyramid na leiriba mafam asi matam amada Egyptian singi sahar oiduna leiramkhibani. Adubu unknown region amadagi mafam asibu fit kaya luna leingoina fumjinduna leikhi. 1798 ki matamda France ki military leader Napoleon na Egypt ta landaba lakpa matam adu fawbada pyramid sing asigi saruk ayambadi leinungda leingoina fumjinduna leiramkhi. Masidagi mafam asida chahi sama hena nung leingoi sing asibu kothokpagi thabak chathaki. 1980 gi matam asidagi hauna mafam asidagi yamna angakpa discover kaya ama tawba horaklami. Mafam asidagi skeleton tools kaya ama thengnarakhi. Matam adugi ningthau sing asi siraba matungda pyramid asida mami saduna thammi haina thajanei. Adubu matamgi matung inna mafam asidagi lut kaya tawkhibana maram oiduna mafam asidagi pyramid ki papyrus haibadi written document amata fangkhide. Maram asina pyramid sing asibu karamba matamda amadi matau karamna sakhibano haibagi chap chaba khudam changdam amata khangba ngamdribani. Egypt ki atopa ningthau kaya amagi murti amadi khudam changdam kaya ama pyramid asidagi fangki. Adubu King Khufu hairiba ningthau asigi mami natragana statue ama fawba mafam asidagi fangba ngamkhide. King Khufu gi khudam changdam hairagadi hauji Cairo museum da leiriba khupi muktang chawba King Khufu gi statue asi khaktamakni. Pyramid asina leiriba mafam asidagi kilometer 200 muk chatlaga Red Sea asigi manakta archaeologist sing asina thainadagi leiraklaba ariba seaport amakhak thengnakhi. Hairiba ariba seaport asi King Khufu gi matamda sijanaramba oiramgani haina thajane. Samudra mapal asidagi fangkhiba achawba akaiba structure asi chaurakna miyoi 200 leiba fawba changani. Mafam asida yamna kupthana research tawba matamda mafam asida boat anchor kaya amasu leiba thengnarakhi. Masina takpadi ngasidagina chahi lising mari ga chonga gi mamangda mafam asi Egyptian singi seaport soidana oiramgani haiba asini. Mafam asida Egyptologians singna sahi kaya matam kaya chupna research tawraba matungda samudra mapal asidagi khara chatlaga leiba limestone gi desert asida tunnels kaya ama hutlaga leiba asi thingnarakhi. Tunnel sing asigi thong sangfam sing asibu achawa limestone singna ngaksinduna khumjinduna thamlamki. Tunnel sing asida matamadugi Egyptian singna sijanaba hi sing adubu Lutero singna khangdanabagidmakta tunnel asida lotuna thamlamba oiba yai. Tunnel asigi thongda ngaksinduna thamlamliba limestone sing asibu Egyptologians singna thugaiduna changduna yengba matamda ngasidagina sahi lising mari ga chonga gi mamangdagi lotuna leiramba ras kaya ama thengnarakhi. Pak chauraba store room ga manaraba tunnel asigi manungdagi matam aduda Cjinnakhiba hi sing adumak fangdragasu hi leirami haibagi hi gi machet makai kaya ama researchers singnam fam asidagi fangki. Masida sunnatana mafam adugi achawa nung kayada King Khufu gi maming iduna thamlambasu thengnarakhi. Nung asida iduna leiramliba hieroglyphic asigi arthadi May or God Khufu protect us haibani. Matam adugi Egyptian sing asina makhoigi king ningthau sing asibu lai ni isorni haina khanei. Maram asina makhoina thabak suba makhoina thabak tawba mafam kayada makhoigi ningthau sing adugi mamingbu iraga thamnei. Maram asina tunnel asi King Khufu gi matamda saba oiramgani haina thajane.
mafam asidagi Egyptologians-singna nung achauba amagi makhadagi yamna liraba segairaba papyrus amakak thengnaki. Papyrus haibasi papyrus plant-dagi saba yamna thaba chiamai amakhakni. Matam adugi miyoisingna makhoina tauba thabak thoramsing adubu papyrus asida note tausinduna yeksinduna thammi. Mafam asida fangkhiba papyrus asi ngasi fawbada fangkhiba papyrus sing asigi manungdagi khwaidagi ariba papyrus ni. Hairiba segairaba amanba papyrus asibu expert singna chahi kaya changna wana amuk restore tawki. Papyrus asigi matengdagi King Khufuna palingi matamgi ariba wari details kaya ama khangba ngamki. Papyrus haibasi matamadugi record book ni haiba yai. Masibu matamadugi supervisor aduna mahaki khomi nifuromga tauba thabak thoramsing adubu record tawsinduna thammi. Ancient Egyptian singna makhoigi language sing adubu graphic oina design tawduna iraga thamlamki. Masina maram oiduna Egyptologians singna papyrus sing asida yeklamba graphic sing asibu gyan tanaba logic sing asi khangnaba honabada khara wana thoi. Sahi kaya matam kaya sangna expert singna papyrus asibu research tawba matamda khangba ngamki madudi King Khufugi matamda leiramba supervisor mirrorna mahaki khomi nifuga loinana Waldi Aljaraf hariba mafam asidagi donkey kaya sijanaduna Nile River fawba copper kaya puduna laklami. Hariba copper sing asi amuk khanna Nile River sigi matengdagi pyramid lairiba mafam asi fawba puduna laki. Egyptian singna thajanei madudi matamadugi supervisor amadi mahaki miyoi sing aduna copper purakpa matamda sahi ani ahum amuk khanna chatrabasu yanabagi mawongda aduki matik yamna purai haina thajanei. Maramasina makhoigi copper honbagi thabak asi loiraba matungda sahi ani ahum hena sijanararodaba makhoigi hi sing adubu amukana sidoklaga limestone singi marakta leiba tunnel sing adugi manungda losinduna thammi. Adubu masida hangba yaba wahangdi ancient Egyptian singna copper sing asibu kari tawbada sijanaribano haiba asini. Matamadugi miyoi singna copper sing asibu makhoigi khusukhulai saduna matamadugi pyramid sanaba limestone block sing kakpada sijanei. Pyramid na leiriba mafam asidagi khara chatlaga leiba limestone marang kaina leiba mafam asibu tura hairaga khangnei. Pyramid sabagi limestone sing asi mafam asidagi puraklaga sabani haibagi khudam changdam kaya ama mamangda expert Egyptologians singna fangkhrabani. Pyramid of Giza na leiriba mafam asidagi chaurakna 300 km muki chang chatlaga leiba Het Nuf hairiba mafam asida matamadugi ancient Egyptian singna limestone na saba achauba statue kaya ama sabagi thabak chatharamki. Hairiba achauba nung asibu Egyptian alabaster hairaga khangnei. Achauba nung asina matamadugi ningthausingi achauba statue kaya ama saduna thamlamki. Adubu makhoina saramliba achauba statue sing asi supnatagi achauba nung piece ama khaktada haklaga sarambani. Masida hangba yaba wahangdi matau karamna asuk chawba nung asibu lainungdagi chingkhallaklaga statue saramlibano haiba asini. Masi khangnabagidamakta mafam asida Egyptologians expert amadi worker kayaga loinana mafam asibu khotoklaga research tawba horaklami. Masida mafam asidasu King Khufugi maming kaya ama iraga leiramba asi thengnarakhi. Sahi kaya kayagi mamangdagi mafam asida thabak amata suraktabana maram oiduna mafam asi laingoi singna loinamak fumjinduna leiramki. Mafam asida worker amadi expert singna tha kaya matam kaya changna hogairaga yengba matamda lainung asida steer leiramba thengnarakhi. Masida sunatana mafam asida kongkut kaya amasu toktoklaga leiramba si thengnarakhi. Nakal anida steer aduga mayai thangba saruk asidana ram haibadi plane oiba angambi asi leibagi mawong asi urakhi. Expert singi matung inadi masi quarry asidagi puthorakpa achauba nung sing asibu mathak tana chingkhalakpada irai laina ngamnaba saramba steer mawongni. Steer asigi nakanda leiba ahoba kongkut sing asida achauba u kaya yungsinduna makhoina chingkhalakliba achauba nung sing adubu punchillaga chingkhatnaba honei. Masina worker singda achauba nung sing adubu irai laina chingkhatpada mateng pangi. Isam samna hairabada mayagi plane oiba ram asidana nung adu thamlaga nakanda leiba steer asidana worker sing asi leplaga achauba nung adubu irai laina mathak tana chingkhalaki haibani.
ꯃꯇꯧ ꯑꯁꯨꯝꯅ ꯄꯤꯔꯥꯃꯤꯗ ꯁꯥꯕ ꯃꯇꯝꯗꯁꯨ ꯑꯆꯧꯕ ꯁ꯭ꯇꯤꯌꯔ ꯑꯃꯗꯤ ꯔꯦꯝ ꯁꯥꯗꯨꯅ ꯑꯆꯧꯕ ꯂꯥꯏꯝꯁ꯭ꯇꯣꯟꯁꯤꯡ ꯑꯗꯨꯕꯨ ꯄꯤꯔꯥꯃꯤꯗꯀꯤ ꯃꯊꯛ ꯇꯥꯅ ꯆꯤꯡꯈꯠꯂꯝꯕ ꯌꯥꯏ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯄꯤꯔꯥꯃꯤꯗꯁꯤꯡ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 4,500ꯒꯤ ꯃꯃꯥꯡꯗꯒꯤ ꯁꯥꯔꯒ ꯂꯩꯔꯝꯂꯕ ꯑꯉꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ, ꯑꯗꯨꯒ ꯉꯁꯤꯗꯒꯤꯅ ꯆꯍꯤ 200-300ꯒꯤ ꯃꯃꯥꯡꯗꯒꯤ ꯄꯤꯔꯥꯃꯤꯗ ꯑꯁꯤꯗꯒꯤ ꯑꯦꯛꯁꯄꯔꯠ ꯔꯤꯁꯔꯆꯔ ꯀꯌꯥꯅ ꯑꯉꯛꯄ ꯃꯤꯁꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯦꯛꯁꯄꯔꯠ ꯏꯖꯤꯞꯇꯣꯂꯣꯖꯤꯁꯁꯤꯡꯅ ꯃꯤꯁꯇ꯭ꯔꯤꯁꯤꯡ ꯑꯁꯤꯕꯨ ꯀꯌꯥ ꯑꯃ ꯁꯣꯜꯕ ꯇꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗꯗꯤ ꯏꯖꯤꯞꯀꯤ ꯄꯤꯔꯥꯃꯤꯗ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯥꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯦꯛꯖꯦꯛ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇꯗꯤ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯛꯄ ꯃꯤꯁꯇ꯭ꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄꯤꯔꯥꯃꯤꯗꯀꯤ ꯃꯤꯁꯇ꯭ꯔꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯑꯉꯛꯄ ꯃꯤꯁꯇ꯭ꯔꯤ ꯑꯃꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥ ꯃꯃꯥꯡꯗꯒꯤ ꯄꯤꯔꯥꯃꯤꯗ ꯑꯁꯤꯕꯨ ꯔꯤꯁꯔꯆꯔ ꯀꯌꯥ, ꯑꯦꯛꯁꯄꯔꯠ ꯀꯌꯥꯅ ꯔꯤꯁꯔꯆ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯔꯨꯞ ꯃꯌꯥꯝ, ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫